gampal amade hayal kuki khul sing sakhangdaba singna maina tumna thadok lamle makha taba pamdaba thodok sing thoktana ba district magistrate na matam kaktana curfew tanjin kre Ingkumja lising amaga chanipan marfudra mathoigi khongjom Lanfomda nokna mathawai thakiba Manipurgi mathauna leiraba ipa ipu sing adugi mafamda ngasi lamdam asina ikai khumnaba utkre Amadi KCP Nomdren Khombagi nupi member ama yauna KCP People's War Group ke miyoi ani Manipur Police na fagat kre arambai Tembol ge miyoi ani amaga so fagat pasida yaure Krumjari ISCOM News में ताबिर पुनमक पुखेल दारिबम ना तरामनो जरे होजिक पाव संदोन पिजरी मसक खंगदबा मियोई खरना कामजोंग डिस्ट्रिक्ट के सहांगपुंग सब डिवीजन द लेबा गंपाल अमदे हायांग कौबा कुकेखुल अनि मैनतुमना थादोलकले थौदोक असे ngase ayuk pung 8 rom taba aduwaida thokibani थौदोक असिना मरम ओइरगा मखा ताना पामदबा थौदोक सिंग थोक्तनबा कर्फ्यू थमजिनख्रे थौदोक थोकफम दगे फंगबा पाव अमगी मतुंग इन्ना थौदोक असिदा NSCN गे खुलाई पाइबा म्योई सिंग जेनरम बयाई हाइबगे थाजबा लई हाइरे अदुमकपु मरी लेनबा ऑफिशियल सिंगे मतुंग इन्नदे थौदोक असिदा जेनरिबा म्योई सिंग अदु चप चाबा खंगबा ngamdre मरम अदुना मियामना अरानबा पाव सिंग संदोक पिदनबा हाइनसो खंगलकले थौदोक अदुबो हाकथेंगना उहौबा हेंगयांग अमदे कांगपालगी म्योई खरना फोंदोरकपदा ngasi ayuk chawrakna pung 8 rom taba aduwaida masak khangdaba mioi kharana hariba kuki khul ani asida thomjin khe makoina khul sing aduda hek thomjin khibaga mai chakpa adu hawrakhibani hairi hawjik fawbagi oinade thodok asida asokapan nangbagi pawdi leitre adumak pu maina tumna chakraba yum sing aduge mioi sing leifam leitabadagi lanjanari haina paw asna makha tari मियोई खरना खुल अनि मई थारम ले हाइबा पाव हेक फंगबगा डिस्ट्रिक्ट ऑफिशियल अमदे सेक्रेटरी फोर्स सिंग चंगसिंदुना मफम अदुदा खुदोंग थिबा नंगलबा खुंजा सिंगी मतेंग पांगनबा होनदे थौदोक असिगा मरी लेनना कामजोम डिस्ट्रिक्ट की मैजिस्ट्रेट रांगना मई रांग पेटरना गांपाल अमदे हायांगदा ngase nungtil pung ani dagi makha taba order ama thoktriba fawba curfew thamjin kibani hawjik fawbagi oinade thodok asida kaya yamna amangata thogan khrabage haiba adude chap chaba khangba ngamdre loinana thodok asiga mari leinana mifa mipungi pawsu leitre मिखा पोनबा पामदबदगे मपांगल लेरबा ब्रिटिश लमलो लानमी सिंगे मायोक्ता लानगे मायोक यादुना इंकुमजा लिसिंग अमगा 25 मफुदा माथोइगे खोंगजोंगे लानफमदा नोकना थवाई थाखिबा मणिपुरगी मथौना लेरबा इपा इपु सिंग अदुगी मफमदा इकाई खुमनबा उत्पगा लोइनना खोंगजोम लान निंगसिंग थौरम मणिपुरगे गवर्नर अजय कुमार वाला याउना ngasi खोंगजोंगे खेब चिंगदा लेरिबा खोंगजोंग वार मेमोरियल कॉम्प्लेक्स ता पांगथोख्रे ngasi ayuktagi hauna sankritan galonana pangtokiba khongjom lanning sing thoram aduda manipuri governor ajay kumar valana luchingduna khongjom war memorial da leiriba athauba singin ningsing khuvam semliba mafam da leikatuna ikai khumnaba utpana mapung oiba thoram oike tungda athauba pauna brajavashigi mitamda leisu katke मसिगे मतुंगदा गवर्नर ना लुचिंगदुना मियामना खोंगजोंग टुरेल मपांदा लेखिद्रबा अथौबा सिंग अदुगी मफमदा तरपन कटखे ngasiगे थौरम अदुबु सरुक याबा लाखिबा मियामगी मफमदा रूफ महल थिएटर ना सानबा खोंगजोम लालगे दरमा अमसो मियामदा उत्खे On the drug menace, Nasha Mukt Bharat Abhiyan has been initiated across the state to raise awareness about the harmful effects of substance abuse. This is part of Government of India's commitment to building a drug-free nation. I am proud to say that Manipur is one of the states with its good drug policy, called the Manipur State Policy, on psychoactive substances. Further, it's also one of the few states with a clear guidelines for registration and monitoring of private drug de-addiction centers.
Another significant milestone in our journey towards rural development and economic resilience is the sanction of unprecedented 2,000 crore rupees for the financial year 25-26. This is the highest ever allocation of the MNREGA from the state. We must build a future where our rich history is complemented by modern progress, where our youth find pride not only in their past, but in the opportunities that the present and future hold. The youth of today are global citizens, and Manipur must find its place on the global stage. Manipur's achievement in the field of sports has again reaffirmed our status as hub for sporting talent and tradition. Nakalamaromda District Administration Thawalgi Lamjing Makada Associations of Voluntary Blood Donor Manipur Thawbal District Branch na District Health Society Thawbal, District Police Thawbal, Nehru Yuva Kendra Thawbal, NSS Unit, Waiko Mani Girls College, Lion Club Thawbal, Gretel, Centurion Amade, Voluntary Donor Group Manipurga Kusam Naduna, Kongjom Day Numit Asiga Mari Lenana ngasi Kongjom War Memorial Complex cha Blood Donation Camp amasu pangtokhi. Hariba Blood Donation Camp ase National Health Mission Manipurgi State Blood Shell Matenga Loinana, Department of Transfusion Medicine RIMS Amade, Blood Center Janimska Kusam Naduna, Give Blood to our Vitals of Manipur Haiba Hiramda Pangtokibane. Blood Donation Camp aduda Thawbal District ke correspondent oina leiba aikhoigi Paumi Sheikh Abbas amade nupi Kuntra Taruk yauna mioi chamaga kun marina EPK. All Manipur United Club Organization Amuko Made Thangmaiban Unit United Club TUC Anina Kusam Naduna Trahi Kudingi Pangtok Tuna Lakpa Lising Amaga Chonipan Mafudra Matoi Manipurgi Ningtam Landing Sing Numid 23rd April 2025 Thauram ngase Thangmaiban Cherau Ching da Leiba Athoba Singi Kuvam da Pangtokre Thauram aduda Lamdam Asigi Imai Bill Singh Mahairoi Luf Amadi Tongan ba Mafam Kyada Gilakpa Furup Singh na Thawai na Ponta Pikraba Athoba Singi Mafam da Haikat Laikat Tambagalona na Ikai Kum na Basu Utke Thauram aduga Mari Lainana Amukogi President Fairoijam Nando Luang na Fongdokibada Kumja Lising Amagachonipan Marfudra Matoida British na Malemgi Mafam Kyada Loilam Sandorakpagi Saruk Ama Oina Manipur da Su Landaraktuna Kudum Channaba Honarakpa Matamda Aikhoige Pikraba Lamdam Ase Loksin Bayaroi Haiduna Ipaipu Singna British ki Mayokta Lanteng Naduna Thawai Ponta PK Landfam Maduda Saruk Yakiba Thauna Faraba Ipaipu Singi Mafamda Makhoi Ge Trada Nauda Oidiba Aikhoina Ipaipu Singbu Ikai Kumnabaga Loinana Makhoi Thauna Lingdrel Adubo Happy Ramu Haibagi Wakalonda Thauram Masipang Tokpane British ka Sokna Kiba Lal Aduda Maitiba Nanglabasu Aikhoigi Ipa Ipu Singna British ke Mafamda Changjarabade Tungda Lakadawa Charo Surolda Ikai Furuf Kumna Lehogani Haibagi Wakalonda Thauna Leina Lanteng Nakiba Adugi Damakta Ngasigi Mirona Chauthokna Hingjoribani Matam Maduge Maitai Lanmi Sing Aduge Chada Nauda Oiriba Aikhoina Iramdam Asibo Singnarakpa Made Tugaina Bahonarakpa Kayabu Tengnanaba Chab Chaba Firef Lairibani Ngasi Manipur Tugaina Bahonariba Kanglo Furufta Yumfam Oiba Kulai Paiba Lalhoba Sing CSO Sing Amade Lining Laisonda Yumfam Oiba Lup Singna Manipur Tugaina Bahonariba Adu Kongfam Handok Piu Masina Aikoi Maselgi Marakta Awa Ana Taba Natana Kanadaba Tabak Oima Ama Oigani Lamdam Asida Nungsi Tanana Hingmin Naduna Aikoi Oiba Leibak Lepchenaba Hotnabagi Mahot India Lingaki Jirol Amadi Political Game Karada Turaga Manipur Tugainaba Hotnariba Adu Oiroidaba Kongtang Amani Amaromda Manipurda Separate Administration Natraga Union Territory Logadabani Haiba Wafam Asidi Piklibi Angangna Tha Piu Haina Mamada Ningai Toba Oiroidaba Demand Oigani Haina Makata Ke April ki tang kulumdoi lisingani kun manga
Numidasida All Manipur United Clubs Organization Amadi Hamiban United Club na Sinjaduna Akoi Atobusingi Mapamda Apai Kumnabutpa Yitoramama Pangtok Jaribani Masigi Maramdi Adungai English Singamasanipan Modrama Toida Itribibu Pudum Jansalakliba British na Madugi Akata na Makogi Loylam Santoki Saru Amoina Manipur the Sulandara Tuna Manipur Loksina Bohona Pamatamda Adumba Pikraba Lamdam Manipurgi Tona Parabai pushing Aduna Akoigi Apik Palamdam Mase Masi Hector and Akoi British na Kudum Zanba Yaroi Akoi Dikapoloi Nakoi Sangeroi Haidana the Koi Tonalingin Kia Ulaga Lanting Nakiba Adugia Tawai Katraba Atobasing Aduga Lan Pam to Yakiba Adugumba Koi Sakang Gidraba Mayam the Gimapamda Akoi Nasi Miro the Hinjariba Makoi Sadan on Dawariba Ikoina Ipai pushing a Dugi Kongo Liza Boina Ipai pushing a Dugi Kai Kunaza Boina Ipai pushing a Dugi Tongaling John Do Nasiki Miro the Koi Supina Birum Habi Wakalonda Akone Toramasi Pangtok Jabani People's Museum Kakching Amade Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglai Pakna Major Wangkem Wangkai Mairaba Memorial Trust Amadi Lesangtem Amu Memorial Trust Kapuna Sinduna Ing Pumja Lising Amagachoni Pan Marfuda Matoigi British Ka Mayok Nakiba Landa Kakchingi Machin Manau Chingda Landaba Lakpada British Ki Kutta Maribaki Damakta Thawai Kat Kraba Major Wangkai Mairaba Poilagi Mafamda Ngasi Ikai Kumnaba Utpagi Thoram Ama Landfam Oikiba Mafam Asida Pangtokre Thoramaduda Wangkai ACG MLA Thangjam Arun Kumar Kakching ACG Hanagi MLA Oiramba Yenkom Surchandra Kakching Municipal Council Gi Caretaker Chairperson Naurem Sanjit Kumar Justice Committee Gi Chairman Joy Chandra Konthozam IPSA Gi President Maivam Viseshor Amade Wangkai Mairaba Laisangtem Amugi Imung Manungi Mioi Kyan Saru Yaki Ngasigi Tauramaduda Manipur Gi Tongan Tongan Bamafam Kyadagi Lakpa Mioi Sing Amade School Singi Mairoi Kyana Major Wangkai Mairaba Polai Amade Mahakalunana Maraibaki Damakta Laikidraba Lanmi Taramapangi Mafamda Laikatuna Ikai Kumnaba Utke Anglo-Manipur War 1891 ge Khongjom Landa Manipur Imagi Ningtamba Ngaknaba Honabada Thawaina Pontha Pikraba Freedom Fighter Thaunaujam Tolen Apokpa Sajaubu Ningsingduna Ngasi Khongjom Day Observation Ulo Mayai Leikaida Leiba Freedom Fighter Asigi Ningsing Khubam de Supang Tokre Nambol A Sige Manung Chenba Ulo Mayai Leikaidagi Freedom Fighter Thaunaujam Tolen ge Memorial Stone Amasu Padmashri Thaunaujam Chaubana Maikum Hangdokhi Amade Laikhidrabagi Mafamda Ikai Kumnaba Utuna Miyamna Leisu Katke Tauramaduda Akang Ahekiana Freedom Fighter Thaunaujam Tolena Pauna Brajavashigi Tung Induna Lan Yauba Chatkiba Made Vomna Panduna Thawai Katkiba Wari Singli Duna Ningsing Minake Loinana Freedom Fighter Sige Ningsing Kuvamgi Akoibada Uchar Kayat Suthake Tauramaduda Saru Yakiba Freedom Fighter Thaunaujam Tolenge Suthang Thaunaujam Vidanandana Tauramaduda Saru Yakiba Mioi Kuding Makta Kudol Pochu PK Padmashri Thaunaujam Chaubana Fongdo Kibada Chahi Chamaga Kuntra Mari Muksuraba British Ka Mayok Naba Landfam Aduda Vomgi Maina Kakpada Vom na Panduna Thawai Katkiba Freedom Fighter Ama Ulo Thaunaujam Sagai Dagi Yaukiba Asida Trust Ama Semduna Aikoina Athawa Sigina Magta Tawfam Thokpa Sing Tawduna Kuvam Ama Semgat Pa Ngambase Puari Gi Machak Ama Semgat Libani Matung tabadadi hena pak chawna thangtagi thoram sing yauna sinanaba hona si haiki thoramadada hanagi Union Minister Padmashri Thaunaujam Chauba PWD gi retire e Thaunaujam Ranjit Education Department ke Engineering Wing ge Chief Engineer Yumnam Bochau BJP ge former working president Irom Mangiton Senior Citizen Number A Sigi President Ahong Sangbam Bavuna Atoiba Mitunglen Singon Saru Yake Indian Forest Service IFSK Retired Professor S.S.
Chabra Manipur Public Service Commission MPSC ge Chairman oina khankre. SS Chabra bu MPSC ge Chairman oina khankibage order ase Manipur ge Governor Ajay Kumar Valana Indian Constitution ge Article 316 ki makhada thokibani. Order asige matung inna SS Chabra na hairiba fam ase chahi taruki oina pugani. Loinana mahaki pay allowance amadi service asige atai mari leinaba condition sing Manipur Public Service Commission Regulation 1972 gi matung inna leigani. Order ase Manipur lenga ki Chief Secretary PK Singh na Governor gi mingda thokibani. Manipur Police na ngarang chuthakiba thiba humbagi thabak amada lona tingkraba lalhauluf KCP Nongdren khombagi nupi member ama Lamfel Supermarket ge traffic island manakta gi fagat kre faraba nupi adudi haujik na Uripok Rims Road ke Sangai Hospital da laibi Kadangban mayai leikai dage Tongbram Dolly Devi ko hairi Nakalamada Manipur Police na tungan bamafam anidagi lona tingkraba lalhauluf KCP People's War Group ke miyoi ani amasu fagat ke makoi ani adude Sorokhaivum Malemnganba Singh Elias Ori Laifam Wangjing Lamding Jarapur Thongnautam Leikai dagiri mahak ngarang Wangu Sadangkhong dagi fagat kibani atopa miyoi aduna Thangmaivan Polem Leikai dagi Longjam Tony Singh kawe mahak na ke Krupat Paringi Mangal Hospital manaktagi fagat kibani. Amaromda chutliba tha sigi kunmathoida Manipur Police na su arambai Tengol Unit 34 Jurivangi member ani fagat ki hairi. Makoi ani ase Kasarge Bakhaldage Ajimul Hussein Laskar Kauba miyoi ama faraga fubada chenabani member ani adudi RK Komdon Sana Laifam Jurivangi Wutangkhal dagini Hojik na Jurivam gi Vidyanagar dat laivani atopa member aduna Jurivam Uchathol dagi Laurembam Thoiba Elias Jackson kawi hairi Trairak asida security force su tongan ba mafam anidagi lona tingkraba lalhauluf Pripag amadi KYKL Sorepa gi miyoi ani amasu fagat ki hairi Pripag ke miyoi adude Wangkhairakpam Nandi Singh Laifam Loksang Khong Makhal Leikai dagini mahak DGR Velocity KSK Oil Pump ge mayok nabada laiba napet pale thongkhong dagi fabani KYKL Sorepa gi miyoi aduna Laishram Nongdamba Singh Elias Lan Leiba Laifam Hyangthang Makhal Leikai mahak Leikai adumakta dagi police na fakibani haire Chatliba in kumjali singani kun mga ge April thagi chaichat kun mga ase lona tingkraba lalhauluf kanglai yawol kanaluf KYKL linkhat kibagi kunthramatoi suba mapo kumon numit asiga mari leinana KYKL ge Chairman and Okena mahut sinduna apunba Weshi Lamdam amagi kanglai pak ke miyam Mairoi Singh Sinmi Singh Lomi Singh Yawolop Singh, Yawoloi Singh, CSO Singh, Miyam Giluchingba Singh, Public Intellectual Singh, Oja Singh Amade, Marupa Pang Singh da Yaifapau Jel Pirakle. Loop Asige Secretary Publicity and Research, AI Fabana Kujek Piduna Tadorak Pa Chirul Asida, Loop Asige Chairman na, Makata na Pirakiba Pau Jelda, Tavum Kunmari Chupna Masagi Mayum Makai Kungang, Leikai Taduk Lamlaga, Lenga ke Sang School College Club Community Hall Singda Saidang Fam Oiduna Leirak Laba Iraicha Pumna Maktasu Yam Natuna Masagi Yumda Changwa Fangduna Amukhana Anawa Punsi Sagat Pangamba Oirasanu Haina Ningja Wahai Fungdorakle Hairiba Irang Asida India Government na Lodiba Thodang Sing Ase Kup na Menerubada Chamam Nabagi Chamam Nabangakta Oiri Miyam amade akang ahi sing nasu thodo mayam asi karigi amade karamna thoklibano haibasige mapa ama lakpa amade
थौदोक पुमनमकपु कोनसिनबा याबा वाहनथोक पीबा सुंगम ngamdri hairi लोनना कांगलुफ मार्शल हाटनबगी थौदोकसिंग लाक्सननबा होनरिबा इंडिया लेंगा की थबक थौरम मयाम असी अमगा समनदे चुसिनबा ngamदे अमगा तायोनै नातै सुंगचा चादे मसिगी मथक्ता इंडिया गी लुचिंगबसिंग असे चिनग खुदका मानदे डबल टोक टवी मल्टीपल टोक टवी हाइना लुफ असना मराल सिरकली Manipur State Rural Livelihood Mission MSRLM गे promotion makada Thongambi Women's Multipurpose Cooperative Society Limited na mapung oiba thodang lauraga malem laisna VLF na sinduna haingang city block ke manung chanba luang sambam deleiba Srivan Higher Secondary School da back to school campaign pangtokre campaign asiga mari leinana malem laisna BLF ke president Haurangbam Prabhavati na hai self-help group member sing nongmage khara suraga yum da sum laishin ba member sing na mafam kaya da chatuna takpi tambi ba sing lausin bada wat pa adu he na mangutana khanganna ba campaign assistant bani person sing na takpi tambi ba Takpi tambiba sing self-help group member sing na hena mayik sing na takpi tambiraga kungang sing chaukat na ba honabani. Nupa khaktamak chaukat laga lamdam ama punna chaukat pa yabana tabani na nupi sing su hena lok sing layhalaga haujik layriba tongan ba scheme gi kana ba sing fangan na ba honabada campaign ase hena mathautai haike campaign asiga mari lainana MSRLM Imphal East ke district mission manager and Bashantan High MSRLM na National Research Organization Kudum Sri Keralage MOU ama sign tonaduna campaign ase haukiba chahi lisingani tarani pan dagi hauraga pangthoktuna lakpani campaign asida nupi singbu khunai asida kari kamdona thong manana tilhanba ngamgadage amade thong manana chaukhatnaba Karam na chatminagadagi haibagi matangda wakal tahali Haujiksu MSRLM na makoigi makhada leiba cluster block singa kusanaduna mafam singda back to school campaign ase pangthoki campaign sing asida hana MSRLM na recruit tawkraba amade training pikraba self-help group ke members sing sizinaduna ahenba members sing da kari tawba yabage haibadu khanganbani haike panba yabadi back to school campaign na se Imphal East district ki oina tha sigi tara taretagi haukibani ngasina marini shuba campaign ni Imphal East ki oina punna VLF chamaga humfu leiriba asida makhatana pangthokadawribani Manipur da nga marang kaina puthokna ba Fishery Department na Manipur gi tongan ba district ta thabak paikhat pagum Chandel district ta so Fishery Department ki director T Fulen ge mijang makhada district fisheries officer Chandel na sinduna district asige Komla Thabida leiba district level fish seed farm da common craft induced breeding ge thoram ama pangtokre Thauramada District Fisheries Officer Chandel Angom Momo Fisheries Department Chandel Ge Staff Singh Komla Thabi Village Ge Village Chief Borfa Moyon Yauna Khulge Maru Oiba Myoy Kaya Saru Yake India da khwaidagi chahi sangna hingliba faibok ni hainariba Mizoram dagi machin manau anigi manungda ama oiriba Lalching Pya ngarang numidang laikidre mahak masagi chahi marfudra mathoi sukre haujik hinghoriba machin manau aduna Fridailova kawe mamang chahi ge July 19 da machin manau ani asige chahi marfudra surakpagi pokpan numit ki thoram pangthokibada ngairibane Makhoi ani ase idol ge mission vangda inkumja lisingamaga chamapan kontra mari da poke ngarang laikhidraba Latin Pua miyam na lala haina su khangnaba mioi ase hana All India Radio da matam sanga thabak tauram ki haire Manipur lenga ki veterinary ni
Veterinary and Animal Husbandry Service ke midang makada the Welfare Club Moirangkom Sawgaijam Leirakna Sinduna Anti-Rabies Vaccination Program ama ngasi club asigi sanglen pangthokre. Manipurda rabies laina sandorakpagi chang hengalakliba asidagi mangjawna ngakthok hongnaba pangthokkiba anti-rabies vaccination program aduda Moirangkom Sawgaijam Leirak Yung kayada yok liba hui hodong sing da anti-rabies vaccination ka toke. Ngarang numit yung bamatong pung ani makairom tarak pada, Kashmir ge Pahalgam da kulay paiba lalawas sing na chotarakiba etik amada, mapalam gi miyo yaw na mitram kuntarok hatkre, kun gi mataktana sokapan nangan kre, thaudok adugi matang da Prime Minister Narendra Modi mahake, Saudi Arabia ge kongchat Tensin duna ngasi New Delhi da tunglakre, mahak na hek tunglabaga National Security Advisor Ajit Doval, External Affairs ke Minister Dr. S. Jaishankar yauna. Awang bataki security gi mifam pangthokre. Pahalgam ge Bransram haina khangnaba lam koirakpa mafam aduda micham kaya hatkiba dubu Pakistan da khulingba Resistance Front haina khangnaba Lashkar-e-Taiba na ngaklo piriba lalholuf asina chathakibani haina claim torakre. Ngarang nungtil afaba makhalge kusukulai paiba sing aduna military gi federal setuna laklaga lam koiba lakiba mitram sing adugi mathakta nomai kafpa haurakibane maduda mapal leibaktage mitram sing yauna lam koirakpa mioi kuntaru ki mathakta sekhibane thodok adugi pawhek fangbaga Kashmir da leiriba masing yamlaba police yauna security force ki personnel sing Lising aniga chamanga henbana mafam aduda jangsin aduna thiba humbagi thabak chathake hojik fawbagi oina thodok aduda chenaba mioi singi mifami pungi paudi khangalak palaitre hojik Kashmir da akanba security gi traction thorang lokatuna leiri masigaloina na India gi achoba city sing haibadi Delhi Mumbai Amritsar amadi Jaipur da su security gi thabak kangkhalakre Ngarangi thodok adugi pawhek fangbaga Union Home Minister su khudakta Srinagar da tunglake mahaka hek tunglabaga Jammu and Kashmir ge Chief Minister Omar Abdullah amadi Lieutenant General Manoj Sinha su punna unaraba tungda awang bathaki security review meeting pangthoke tungda laikhidraba sing adugi mafamda Home Minister Amit Shah na Srinagar da pangthokpa thoram amada laikatuna ikai khumnaba utke kulai paiba lalhauba sing aduna minungsi yaudana micham kaya hatkiba thawong adubo President Draupadi Murmu na awang bathakta condemn torak Masigi mathakta malemgi leibak kyagi luchingba kyana thawong adubu yaningdaba phongdorakhibaga loirana India na lalhauba thengnabada hairiba malemgi leibak sing asina mateng pangani haina thajaba phongdoknarakle Malemgi luchingba sing adugi marakta United States ki President Donald Trump, Russia ki President Vladimir Putin, thodok aduda thoklingai matamda India gi khongchata leiramba United States ki Vice President J.D. Vance, United Kingdom ki Prime Minister Keir Starmer, German gi Chancellor Olaf Scholz, Denmark ki Prime Minister Mette Frederiksen, Italy gi Prime Minister Giorgia Meloni, Singapore, France, Israel amade Japan gi ambassador sing yauri ningsing bayai madudi ngarangi thodok asina khwaidagi chawna lalhoba singna chatharakiba attack ta khwaidagi mitam masing yamna siba amade sokpa ani suba thodok oire haukiba engkumja lisinganiga tara mapanda matamada state ama oiramba Jammu and Kashmir ge Jammu Srinagar National Highway da leiba Pulwama district ke manung chaliba Letoporada suicide bomber amana security ge convoy amada vom fokai handuna CRPF ke mioi nimfu hat ki bagi thodok thokrabade The Kadajit Youth Welfare Association Club
KYWAC na sinduna wabagai kada jitta leiba KYWAC grounda tha sigitang mga dagi hoduna chotharakliba KYWAC trophy 5 men's night football tournament asige ngarang tarataret ni trenba numit ki ahanwa final da match da Khoidum FC amadi Kennedy FC Bishnupur hariba team animak lagtabana maram oiraga sanakidre hari ani suba match ta Langland FC Lamjau amadi Virat FC Kakting Kunauna Panjul amamam chanaduna draw chanaki ahum suba match ta Taubul FC na mang 5-star Kairakpu ani amada maitiba PK ngasi numidang tournament asigi oina match of oigani Aroibada Maroi Pau Manapizare. Kamjong District ke Gampal Amade Hayang Kuki Kul Singh Sakangdaba Singh na may natum na thadok amlay makhataba pamdaba thodok Singh Thoktanaba District Magistrate na matamkak na curfew thamjin kre Ingkumja lising mga 25 mafudra matoy ge Kongjong ge landfrom da nok na matwai thakiba Manipur gi mathaw na lairaba ipai pu sing adugi mafam da ngase lamdam asina ikai tum na utkre amade KCP Nongdren Kombage nupi member ama yauna KCP People's World Group ke miyoi ani Manipur Police na fagat kre arambai Bengal gi miyoi ani amagasu fagat pasida yaude Hojik Fogge na ISCOM News na Pizza Manipuri Pau matang solution jari meng tabido punamak pom kana krum jari